ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯋꯥꯍꯦꯡ ꯈꯨꯃꯟꯗ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯋꯥꯍꯦꯡ ꯈꯨꯃꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯄꯥꯁ ꯕꯤꯔꯦꯟꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯌꯨꯝꯗ ꯉꯁꯤ ꯆꯥꯛ ꯆꯥꯔꯦ ꯃꯥꯅ ꯆꯥꯛ ꯄꯤꯖꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯂꯩꯉꯣꯛ ꯄꯣꯛꯐꯝꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯑꯃꯨꯛ ꯆꯠꯇꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯁ ꯌꯥꯇꯁꯅꯥ ꯂꯩꯔꯦ ꯏꯚꯥꯟꯖꯦꯂꯤꯁ ꯑꯅ ꯂꯩꯔꯦ ꯄꯥꯁ ꯔꯦꯚꯔꯦꯟ ꯕꯤꯔꯦꯟ ꯈꯣꯡꯖꯝ ꯃꯥꯒꯤ ꯌꯨꯝꯗꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯥ ꯇꯤꯜꯍꯧ ꯆꯅꯝ ꯃꯌꯥꯝ ꯄꯤꯕꯤꯗꯅ ꯑꯥꯗ ꯒꯥꯔꯤꯗꯤ ꯏꯅꯥꯎ ꯕꯣꯁꯅꯥꯅ ꯑꯥꯗ ꯃꯥ ꯒꯥꯔꯤꯗ ꯍꯥꯞꯄꯤ ꯍꯧꯖꯤꯛ ꯆꯦꯛ ꯇꯧꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯉꯣꯛ ꯄꯣꯛꯐꯝ ꯆꯠꯂꯅꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯨ ꯍꯥꯎꯅ ꯄꯤꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯐꯖꯅ ꯆꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣই ꯇꯤꯜꯍꯧ ꯌꯥꯝ ꯂꯩꯕ ꯃꯐꯝ ꯑꯃ ꯂꯩꯌꯦꯕ ꯇꯤꯜꯍꯧ ꯑꯅꯧꯕ ꯇꯤꯜꯍꯧ ꯑꯅꯧꯕ ꯂꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃꯒꯤ ꯃꯥꯏ ꯇꯤꯜꯍꯧꯁꯦ ꯄꯩꯔꯦ ꯍꯥꯏꯔꯤ ꯇꯤꯜꯍꯧ ꯍꯟꯗꯛꯀꯤ 2025ꯒꯤ ꯑꯅꯧꯕ ꯂꯣꯛꯄꯅꯦ ꯑꯗꯩ ꯇꯤꯜꯍꯧꯗ ꯈꯛ ꯅꯠꯇꯦ ꯑꯪꯒꯨꯔꯁꯨ ꯐꯖꯅ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯎꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯑꯪꯒꯨꯔꯒ ꯇꯤꯜꯍꯧꯒꯤ ꯕ꯭ꯂꯣꯛꯅꯦ ꯑꯗꯣ ꯑꯩ ꯎꯆꯔꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯃꯥꯏ ꯀꯌꯥꯝ ꯂꯩꯕꯅꯣꯗꯣ ꯑꯝꯇ ꯆꯦꯛ ꯇꯧꯒꯦ ꯇꯧꯕꯅꯦ ꯇꯨ ꯊꯥꯒꯠꯇꯣꯔꯤꯅꯤꯅꯦ ꯇꯤꯜꯍꯧ ꯐꯖꯅ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯁꯤ ꯃꯥꯏ ꯍꯟꯗꯛ 2025ꯀꯤ ꯂꯣꯛꯄ ꯇꯤꯜꯍꯧꯅꯦ ꯁꯤꯗ ꯋꯥ ꯁꯥꯔꯒ ꯌꯥꯜꯂ ꯂꯩꯔꯦ ꯑꯗꯒꯤ ꯆꯅꯝ ꯈꯔꯁꯨ ꯂꯩꯔꯦ ꯆꯅꯝ ꯈꯔꯁꯨ ꯂꯩꯔꯦ ꯁꯦ ꯑꯩꯈꯣꯏꯗ ꯄꯤꯅꯤꯌꯦꯅ ꯍꯧꯖꯤꯛꯁꯦ ꯂꯧꯊꯔꯤꯌꯦ ꯑꯣꯖꯥ ꯍꯣꯏꯗ ꯂꯥꯛꯄꯅꯦꯕ ꯋꯥꯍꯦꯡ ꯈꯨꯃꯟꯗ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯛꯄꯁꯤꯗ ꯅꯨꯡꯁꯤꯗꯅ ꯃꯥꯒꯤ ꯀꯨꯝꯁꯤ ꯈꯔ ꯂꯣꯛꯆꯕ ꯃꯥꯒꯤ ꯀꯨꯝꯁꯤ ꯆꯍꯤ ꯆꯥꯅꯤ ꯊꯝꯖꯕꯁꯦ ꯃꯌꯦꯡ ꯇꯥꯗꯧꯔꯦ ꯍꯧꯖꯤꯛ ꯇꯤꯜꯍꯧꯁꯦ ꯃꯌꯦꯡ ꯇꯥꯗꯧꯔꯦ ꯑꯩꯈꯣই ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯃꯤ ꯃꯔꯤꯁꯤꯒꯤ ꯄꯨꯟꯅ ꯄꯤꯗꯧꯔꯦ ꯑꯣ ꯈꯔ ꯄꯤꯛꯄ ꯃꯄꯨꯟ ꯆꯥꯎꯕꯗꯣ ꯈꯔ ꯂꯧꯊꯔꯣ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯪꯒꯨꯔꯒꯤ ꯎꯠꯂꯒꯦ ꯑꯪꯒꯨꯔ ꯀꯗꯥꯏ ꯄꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯪꯒꯨꯔ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛ ꯑꯪꯒꯨꯔꯁꯤ ꯂꯩꯔꯦ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯗ ꯑꯪꯒꯨꯔꯁꯨ ꯃꯊꯪ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯄꯔꯦꯡꯁꯦ ꯁꯨꯝ ꯃꯔꯤꯡ ꯄꯔꯦꯡ ꯐꯥꯎꯅꯤ ꯌꯥꯝ ꯁꯥꯡꯉꯦ ꯑꯪꯒꯨꯔꯁꯦ ꯐꯖꯅ ꯂꯩꯔꯦ ꯐꯖꯅ ꯍꯧꯋꯦ ꯐꯖꯅ ꯄꯥꯜꯂꯦ ꯃꯇꯨꯝ ꯆꯗꯨꯝ ꯄꯥꯜꯂꯦ ꯎꯠꯆꯔꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯪꯒꯨꯔ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯄꯥꯜꯂꯦ ꯐꯖꯅ ꯄꯥꯜꯂꯦ ꯑꯪꯒꯨꯔ ꯁꯥꯡ ꯎꯠꯂꯛꯀꯦꯁꯦ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯌꯨꯝꯒꯤ ꯁꯥꯖꯤꯟ ꯃꯄꯥꯁꯤꯗ ꯐꯖꯅ ꯁꯦꯝꯃꯒ ꯆꯔꯣꯡꯅꯦ ꯄꯥꯜꯂꯤꯁꯦ ꯌꯥꯟꯊꯔꯒ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯔ ꯌꯦꯡꯉꯦꯕ ꯐꯖꯅ ꯍꯥꯎꯋꯦ ꯑꯪꯒꯨꯔꯁꯦ ꯆꯦꯔꯪꯗ ꯌꯣꯝꯃꯒ ꯇꯤꯟ ꯀꯥꯡ ꯀꯩꯅꯣ ꯇꯧꯗꯅꯕ ꯄꯥꯜꯂꯦ ꯆꯦꯔꯪ ꯆꯔꯣꯡ ꯐꯖꯕꯒꯤ ꯆꯦꯔꯪ ꯌꯣꯝꯃ ꯊꯝꯃꯤ ꯃꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯣ ꯑꯃꯨꯛ ꯑꯩꯈꯣꯏ ꯎꯅꯃꯤꯟꯅꯔꯁꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯊꯦꯡꯅꯔꯁꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯀꯔꯤ ꯕ꯭ꯂꯣꯛ ꯄꯣꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯑꯩ ꯍꯣꯠꯅꯖꯔꯒꯦ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯛ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯊꯦꯡꯛ ꯌꯨ